Prime Minister Narendra Modi na kumja lisingani taramari dagi ngasi fawba press conference amata pangtokna laiba asi laibak tibani media asi yeknaba oina ubikanu haina Editor Guild of India EGI na pendaba fongdorakle Prime Minister Narendra Modi gi Norway amasung Netherlands kongchit ki saruk ama oina India gi official sing amasung foreign journalist sing gi marakta tokiba thodo adugi matang da paladuna EGI gi Nahai, European media amasong Prime Minister anigi marakta chauna muknaba thokriba adu press briefing loiriba matungda local journalist singna hangba wahang shingi paukum Prime Minister Narendra Modi na pikidabadagi thokibane Norwegian journalist held link na minority religious community singe press freedom amasong human right mari leina bawahang amahang lubadage India gi diplomat sing amadi European journalist singe marakta thodok adu thokibane wahang adu gi paukum oina Ministry of External Affairs gi Secretary West CV George Nahai miyamna India gi pak chawba ase khangbagi changwa hle kanagumba NGO kharana publish chawba report amani paruraga wahang hangluragani haiduna hektamak lakpa ase laibak tibani haike Panbayabadi Norwegian journalist Heli Ling na mamang the Prime Minister Narendra Modi amasung Norway Prime Minister Jonas Gahr Store yapa paugi mifam amada Prime Minister Narendra Modi da wahang amahang lubada Prime Minister Narendra Modi na paukum amata piramdana adudagi chatkibani